Mahak ase Mujibur Rahman kawi. Mahak Thawal District ke manung channa leiba Mairenkhun hariba mafam adudagini. Mujibur Rahman hana Lilong ifamda leiba Girls Orphan Home amada oza oiduna leirambani. Adubu mahak chahi manga rongi mamangdagi liver cirrhosis na naduna leirakli. Manipur amasong Guwahati da leiba hospital kaya da layenglure adubu phabangam khidre. Masigi maka tarakpada Delhi da leiba liver Layengbada maming leiraba hospital amada layenglaga test kaya tawbada Mahakki liver ase permanently damaged tawbadagi doctor na yamna athuba matamda liver transplant tawba darkar oire harakhe. Mahak Layengbada 20 lakhs henna changkhre amadi Mahakki Layengbada yumgi ingkhol amadi areba property khudingmaksu yonkhre adubu hwjik makha tana Mahakki liver transplant tawbada 50 lakhs sangani haina doctor singna phongdokli. Mahakki liver transplant tawba sigidamak nungsijaraba marup amadi ichil inaw singna isagi angamba lupa khara to oirabasu Mateng Toubiyu haina patient masa Mujibur Rahman gi maikaidagi nolukchare. Patient masa gi GPay number video asida hapchari amadi Mahakki phone number so video asida hapchari. Pukchel chauraba ichil inaw singna Mahakka wari saninglabasu hapchariba number asida contact toubiyu. Mahakki pikliba macha taruk leire adubu senthok leiba amata yaudabana Mahakki family aduki matik fibam chadre.